Joint Administrative Council of Amtuc-Amgeo na Chathariba says work strike ki khongjang hauzimaki oina handokpa leite taliba demand sing athuba matamda thabakta ontoraktrabadi hena kanba khongjang changsinaba sem saba loiri haina JAC gi maike digi akanba wafam thamlakli haujik JAC na Chathariba says work strike asigi matangda tongan ba department gi government employees sing yauna ngasi Joint Administrative Council of Amtuc-Amgeo gi oiba Emergency General Council mifam amapam kre babu parata leiba JAC gi office ta ngasi pangthokiba mifam aduga mari leinana pangthokpa paugi mifam amada Amtuc amadi MGO Manipuri gi JAC gi President RK Basumani na hai ngasi fam kiba Emergency General Council gi mifam aduda sarugya kiba tongan ba department singi employee singna chatharakli ba khongjang ase hena kanna changsinaba wakhalon thambaga loinana khongjang asida sogatli haina thamnakhi Mifam aduda tangai fadaba service singda leiriba department singi employee singna hayingdagi amuba beds tetuna thabak tawba haina lepnaki khongjang ase hena kansinaba tongan ba subcommittee sembada amata oina yanare haina mahakna fongdokhi mahakna makata na hai JAC asina taliba demand singi manungda government employee amana thabak tawbagi matam ase chahi humfudagi humfunithoi fawba sangdokpiu hairiba asida lamdam asida leiriba mahimasin hairaba mahirui amadi tongan ba section singtagi demand asina makhoi Leingak ki thabak tawba fanglaroi haina khaliba wakhal adu aranbane lamdam asida matam sangna thabak loduna leirakiba aduda Leingak asina handakta Leingak ki thabak changbagi chahi ase chahi ani sangdukhrabane marak asida hojik state asida leiriba tongan ba department singi hangduna leiriba post ase lising yang khairomne amaromda hojik fawbada Manipur Leingak na thabaktagi pothakraba pensioner singna fangitaba tongan ba benefits singi pithoktana leiriba senfam ase punna lupa crore chamanga yang khairomne hangduna leiriba post sing ase Leingak na mention taba asina maram oiraga lupa crore chani marifutare rom mangduna leiri hojik tongan ba department singda hangduna leiriba post lising yang khai ase leirabasu Leingak ki leiriba employee singna ahenba thabak sudna menkhatli bane masi Leingak na khangba changi haina mahak makata ki sanction post lising yang khai hangdana lei ba sanction post je ngasi notify tawraga hayeng heta DPC tawraga khanba yaba natte madugi damakta ju matam changa dorini sanction post lei ba lising yang khai je Nagaland dai lakpa miduna lawba yaba natte Burma dai lakpa miduna lawba yaba natte Assam dai lakpa miduna lawba yaba natte lamdam ji da pokwa lamdam ji gi satrana ror lairik hairaba mayam je moina changaga moina phangjaga do post ni masigi matang da di moina karigumba kharadi tawanningbagi wakal de akoi JC of Amtuc-Amgeo da leijai loinana hujiki hairiba post lising yang khai si mention da badagi huji akoi da thama da lupa crore chani ga marfu taret manga ga chatli amarom da mo huji phawda salary and pension pibada punna apunba expenditure si lupa crore satruk taruk dasmik taruk haibadi English da 606.66 crore ni pension amadi salary pibada madugi marak to da hujiki hairiba vacancy 50,000 vacancy si count out de